Hi, welcome back everyone. Ekoi khudimang ngasi di Saturday ni ngha koithu uji peg ama ani dang pairusi haiba ekoi dum taram lagani ayambasu thengnaram gani adubu yuzina ekoi da thakchal laba matungda hakchang manungda kari tawhallapagi haibadumadi khangba yamni yarum khiroi madu khangdok minase yu thakpada chinda khaba hawba aduna tongana thamkhraga hakchang manungda kari tarumgadaba mali arangba ahobu isai makhol sing adu ahanbada yamna charangnaba magum khalambadagi nisha khara palakpada nungaiba mut amu ohelakliबसी kamdouribano aikoina thakliba alcohol asi ethanol ngaktani masi hek thakma matung minute phadringeida blood stream da changba hori yu asi aikoigi chakhau da supnagi 20% tamak absorb tawkhigedoribani aduga lemhobasing aduna small intestine da chakkhraga absorb tawsalli adudagi blood da changkhraga hakchang pumba sandukhi masidagi brain amadi atai body ki organ singde yauki marak sida Liverna yu asi thugaiduna tumhannabu honagadoribani adubu Liverna thugaiba ngambagi speed asidi yamna tappi pung amada glass amagumbagi changdagi hena tumhanba ngamde yu thakpa matung minute 10 dagina kun phawbugi manungda Liverna thugaiba ngamhawriba ahenba yu sing adu brain da heart da lungs da muscle da skin da khudingmakta yauki masina vasodilator oina ek tawduna aikhoigi singli sing asi chawthoali masina hakchang gi temperature wangkhathanduna phong saba ama phawali amaromda hairagana hakchang gi hit yamna puthori adubu kona di masina aikoida pung khari gi matungda yamna ingba ama phawalakadoribani brain da amuk yuna amygdala da mathau handa laktuna fear amasung anxiety loina kautho anduna nungaiba phawali akiba lehande brain sing asigi function sing taptha handuna brain asi slow mo ta thambaga manai masidagi brain da nungai hannaba puthorakpo hormone dopamine asi thoalai aduga glutamate suppress tawduna wakhal khanba amasung react tawbugi matam thengtha lei minute 30 gi matungdadi prefrontal cortex da impact piraktuna judgment tawba ngamhalakte impulsive oibagi chang wangkhalai physical oina ubada hairagadi wa ngangmoda lon phairakpa cerebellum da effect tawbagi khongkhut chumna thangba ngamaktaba balance pubu ngamlaktaba mit ki mit naha da chawthorakpa mit da blur chatpa asina chingbo ohelai pungama muki matungdadi behavior change lakragani haibadi wa yamna ngangakpa mi ga wadi sanabada koiraktaba mingonda amadi opposite gender singda flirt torpagumba tholai matang swaidadi liver da overload tholakpadagi thaksin liver yu khudimak brain da loina impact piba horoklaba matamni pung ani rongi matung phawba yu si leptana sum thaklabadi khonjel hogolakpa reaction time handarakpa chatpada bom thomjinduna chatpa chinda ngang thokningba ngangba horokpa soidana thoklagani aduga liver gi saruktana yu gi molecule sing thugainaba enzyme su saturated oraktuna hu gi masak oiba acetaldehyde yamkhalai masidagidi acetaldehyde ki chang wangman khibadagi oningba phawba hori masidagi sum leptana thaksin laklabadi pung ohum pharakpa adwaidagidi masana masa kaidorige khangtaba mine wa ama haireklagasu mana taningba mongda taraga loksiningba mongda loksinba horoklani madudagi overreaction tawba horokadoribani masida overreaction tawba horokliba asi magi emotional stability control tawnaba brain gi function sing adu mathau handharakpadagini swai matang yorokpadagidi aikhoigi hakchang nasu henmalle khangba ngamdre aidana hakchang manungdagi form tarokliba acetaldehyde sing adu lawthokhinaba oningmagi chang wangkhathalai masida chakhau gi lining da hainadaba irritation thoklabadi acetaldehyde tuga chakhau da nuaitaba aduga punsinnaraga oba soidana horakani masidagidi brain gi sympathetic nervous system na maram oiraga heartbeat hengalakpa humang sogolakpa si hori pung mari manga phaw letna yu sum thaksilaklabadi pung natrabasu yu ka hena thaksilaklabadi brain gi hippocampus ki function phajana tawba ngamnabadagi ningsingbagi mathau tawriba brain gi saruksingna memory construct tawba ngamlakte swaidani yu yamna ngaururaga ai ngarang kaidorage kaina hangnaba yarokliba du memory blackout tholakpa natraga pura blackout chatpasu yarai isana kari tawribagi haiba khangdabadagi sokpa panbagi chang wangkhalai laibak thiba tanja oiragana alcohol poisoning thokpasu yarokpa yai
ꯄꯨꯡ 6-7 ꯍꯦꯟꯅ ꯌꯨ ꯊꯛꯆꯜꯂꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯟꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯑꯃꯅ ꯇꯨꯝꯂꯕꯁꯨ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯦꯁꯇꯤ ꯐꯪꯕ ꯉꯝꯂꯔꯣꯏ ꯌꯨꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯗꯨꯅ REM ꯀꯧꯕ ꯔꯦꯄꯤꯗ ꯑꯥꯏ ꯃꯨꯚꯃꯦꯟꯠ ꯀꯧꯕ ꯐꯦꯅꯣꯃꯦꯅꯟ ꯑꯃ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯊꯣꯛꯄ ꯑꯁꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯍꯜꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯗꯥꯏꯌꯨꯔꯦꯇꯤꯛ ꯏꯐꯦꯛ ꯊꯣꯛꯇꯨꯅ ꯇꯣꯏꯂꯦꯠ ꯇꯣꯏꯅ ꯆꯪꯕꯁꯨ ꯐꯥꯎꯍꯜꯂꯤ ꯌꯨ ꯊꯛꯈꯤꯕ ꯄꯨꯡ 10 ꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯍꯣꯔꯃꯣꯟꯗ ꯆꯦꯟꯖ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯡꯑꯣꯚꯔꯒꯤ ꯏꯝꯄꯦꯛ ꯂꯥꯛꯄ ꯍꯧꯔꯛꯏ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕ ꯍꯛꯆꯥꯡꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠꯀꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯂꯥꯎꯕ ꯈꯅꯥꯎ ꯀꯪꯕ ꯋꯥꯕ ꯀꯣꯛꯇ ꯏꯃꯪ ꯃꯪꯕ ꯏꯄꯥꯏ ꯄꯥꯏꯕ ꯐꯥꯎꯍꯜꯂꯤ ꯑꯗꯨꯒ ꯂꯤꯚꯔꯗꯤ ꯇꯨꯝꯂꯤꯉꯩꯗꯁꯨ ꯍꯧꯒꯠꯂꯛꯂꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯇꯧꯗꯨꯅ ꯂꯩ ꯌꯨꯒꯤ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡ ꯊꯨꯒꯥꯏꯈ꯭ꯔꯒ ꯂꯩꯍꯧꯔꯤꯕ ꯑꯦꯁꯤꯇꯦꯜꯗꯤꯍꯥꯏꯗꯁꯤꯡ ꯑꯗꯨ ꯍꯛꯆꯥꯡꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯗꯨꯅ ꯌꯥꯎꯔꯤꯕ ꯐꯥꯎꯕꯗꯤ ꯀꯣꯛ ꯆꯤꯛꯄ ꯑꯃꯁꯨꯡ ꯑꯣꯅꯤꯡꯕꯗꯤ ꯐꯥꯎꯍꯜꯂꯤ ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯅꯨꯃꯤꯗꯥꯡ ꯊꯛꯂꯨꯕ ꯌꯨꯅ ꯑꯌꯨꯛ ꯆꯥꯛ ꯆꯥꯔꯕ ꯐꯥꯎꯕ ꯚꯣꯃꯤꯠ ꯇꯧꯕ ꯌꯥꯎꯍꯜꯂꯤ ꯑꯁꯨꯝꯅ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯌꯥꯎꯔꯕꯗꯤ ꯃꯗꯨꯅ ꯂꯤꯚꯔꯗ ꯗꯦꯃꯦꯖ ꯊꯣꯛꯍꯜꯂꯛꯇꯨꯅ ꯁꯤꯔꯣꯁꯤꯁ ꯐꯥꯎꯕ ꯇꯥꯔꯛꯄ ꯌꯥꯏ ꯕ꯭ꯔꯦꯟꯗ ꯃꯦꯃꯣꯔꯤ ꯍꯟꯊꯍꯜꯂꯛꯄ ꯃꯨꯗ ꯁ꯭ꯋꯤꯡ ꯇꯧꯗꯨꯅ ꯏꯃꯣꯁꯅꯦꯜ ꯀꯟꯇ꯭ꯔꯣꯜ ꯋꯥꯠꯂꯛꯄ ꯏꯝꯄꯜꯁꯤꯚ ꯑꯣꯏꯕ ꯊꯣꯛꯍꯜꯂꯛꯀꯅꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯅꯣꯂꯦꯖꯁꯤꯡ ꯂꯧꯁꯤꯟꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯝꯕ ꯇꯣꯄꯤꯛꯀꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯨ Thank you for watching until the end of this video.